Mamang chahi gi me ahum dagi chatliba chahi asigi February 13 faubada lo kaina changlakpa Myanmar Macha Lishing taruka chatret nifut taruk Phagatpa masigi manungda Myanmar Macha chani yangkhai mapan biometric lawrba matung maramdamda halankre lemoriba singna temporary shelter home da thamni haina Chief Minister N BIREN na house da thamkhre wafam asing asigi assembly mifam gi question award da khundrakpam ASIGI MLA TH Lokeshwar na pukhalakpa star question amagi paukumoina Chief Minister N BIREN na house da thamkhibane MLA TH Lokeshwar gi wahangi paukum piraduna Chief Minister N BIREN na hai mamang chahi gi me ahum dagi chatliba chahi asigi February 13 faubada lo kaina changlakpa Myanmar Macha Lishing taruka chatret nifu taruk Phagatpa masigi manungda state lengakna Myanmar Macha chani yangkhai mapan kupna verification loduna mathau taba biometric lorba matung maramdamda halankre lemoriba sing asi lamdam masigi local population da tinsinnakidanaba mafam chaba yengduna temporary shelter home sing da akanba chaksing thauranga loinana thamni haina Chief Minister na house da thamkhe Sir me ahumdagina February ki tarik 13 phawbada mioi lishing tarukka Satret ke Manipur nimfu taruk illegal Myanmar sing detect toki aduga Manipur sarkar na verification tawru matung da biometric lawrga sani ga si manung da kanu lishing taruk Satret nimfu taruk sing manung da sir sani ga yangkhai ma panam de koi pushback tawkhre lem hobu sing sina pham sang temporary shelter tawrakan da local population ga hanagi tinjin nakriba mayam se Sumaina tinjandana by Nakoi Tongana security at the BCS, you may am Torkanda, where you don't separate on a Tamsiri.